Hi mayam! It's me Jess Dangsa and welcome back to my channel guys. Ay ngasidi kari thabak si tawray haybadi ngasi ay video set farm guma chabigi so oiray haybadi adugum ordin noy si yang bada boring juni bako. So today I am going to do a cover song ay tawrage isay taminar siya mo kasyo. Atopa thabak ti mathangi vlog ta mathang simarage ngasigidi ay isay oina sarage mayam. So, noi loina nungairamgani hene thajai. And guys, I'm so happy. Haibudi aigi subscriber mayam su hingalakeba aduga, and then aigi viewers su yam lakpage yam harawe. So I feel like doing a lot of music, a lot of vlog. Edun si tan sabaganda ay video siyam gaina siyam lakpane. So ay nasakadawi isay si karira hairaga hetam gi pakhang. Hetam gi pakhang ay isay do sakke. He tamgi pakhang aigi tamgi ibong singda ai dedicate taw jarga sakke he tamgi asi dedicate taw harga singi pakhang phajade haiba nate ko singi pakhang sa phajabane do phajaba se magi rashi se tongan ledana ko guys singi pakhang su phajai tamgi pakhang su phajai adu ngasi di ai tamgi pakhang yoina sharage mayam taminar pakhang yengba fajai ko ai khoi khungi leisha nang uvada ngaure nung shi jai haina karam na fongani leisha gi mahausha ikai tibini la 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 he jingi la mai jing mai da chak lu do ai gi thamoi da chakliba mangla tai banga ni nangundanga ji khangde nung shiva se asu wabara la 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 jaba ukhidri amuda leiti malim sida nanggum na fajaba wangla pamela saja vilairani pakhangi na pada na chom oi jage la 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 la. Okay guys, hope you like it. Also please comment, share guys, comment down below guys. Please like and share. Bye bye.